Magi makura mapalsinggi masasingi manungdagi Salima haibi changkholabidu Basa Akbarda luhongduna punsigi awa nungai saruk yaminagani haiduna laklabani. Salima asi phajabi isamta chamjabi sumatningaina phudonglabi amani. Masimakna ningthorel ama oina khangnariba Basa Akbargi thamoi lakanungda magi mafam amakhak kanba ngamkhribani. Adubu numit kharani sida Basa Akbardi ningthau oirubagi achinbana lakhatkiduna Salimada pukning thingjinbadagi kharakhit lapthokpa horakle. Ningthau kol oivana arang arak kayana nawkolabasu adungai maugi singda chandringai matamda ningkha tamjabadudi manghore. Mahakna haukiba matamgi uchekumna ningkha tamna koipai pairingai apambata charingai thakningbata thaklingai koiningbata koiringai matamdu ningsinglakhi. Mahak setning iningbata set chabada kanagumba amana pamlamgani pamlamloi nongmata su khalude. Adubu ngasidi konungsida nauna luhonglakpi oibaga kaina amagum phijet leitingduna matam chupasi leiba tari. Karamba matamda lengbirakani su khangdaba mabungo dugidamak mabu pelhananaba mana pambigadauba phizol ta setuna ngaiba tari. Sabada thakpada chatpada angam athaugi lichat chajatkum oinanaba hotnabada tari. Amarom da hairabadi masagi aningba apamba thadoklaga magi mabungo leibaki mapuduna penaba hotnabana masin oirakli. Maikai marimak phaklangna kwashinba sarangumba konungsida matomta asumna khanjarai. Asigumba Salimagi awaba nungbangnaba maongsi Akbarna khara makhaidi khanglaklabada sanabigi mafamda tawribasi sumdrama le khalaklammi. Wayal thaudana lakhatkiduna nungsirabi Rani magi mafamda thamoigi nungsibasi lanthokpa ngamjadre. Kharadang saphanaba Salimabu Kashmirgi konungda matam kharadang nungaina thamlugi haina khalle. Basa Akbarna phajakraba thel ama oiriba X Mahal haiba mathol naiba yum adubu chanabina leinanaba khangatle. Masigi mathakki matholdagi yengthakhibada nakna leiriba turel amana thekna khoina maningtamna chentaribadu uri. Hek nakalda leiriba machu kayagi lekon aduga iroinana samnakriba sangjau manaraba asangba napisingna singi napomtamna loiroi-loiroina sandokhribadu yengba matamda pukning huna uragani. Basa Akbar Sanarabi Salimaga loinana mathak thangba dolangi khajiliba adudagi phibanda phamladuna pungja kaya phajaraba prakritigi mahau chupli. Karigumada sumakoi ngaihak leikongi akoibada koithokluni. Ayokpa sa ucheksinga ngaihak amuk sanagani. Adudagi amuk hanjinduna pothagani. Punsigi asengba mahaudu chupgani. Asumna numit kharanidi Basa Akbarna Salimabu mitkup matasu thadokpa maraitre. Nongma Bachana magi hainajabi marak-marakta sadanba chatpadu nongma ninidang chatlugi haina hauraklammi. Ahanbadadi wafamsi Salimabu yamna nungaihalamde. Adubu chanabana kanna pamjaba thabaktuda yaningludaba aduga numit humni khakki wafam oibana yaningdrabasu yathokhirammi. Sanabigi mafamda kuina lerakloi haina wasaklamlaga Basa Akbar sadalunabagidamag khongsankre. Mahaki yathangi matung inna anauba naha oiribi nupi kharabu Rani Salimaga leminanaba neklunaba hairammi. Yamdrabada manai nupi singi manungda amata oirabasu magi manakta leiduna madom tarak leibagi maisadu langhandanabasu sil langlammi. Sanabana satkrabada Salimagi thamoida karinoma iwat watpagumna phaurammi. Naitom tabagi awabana landarakle. Karisu khojingluba leitre. Manakta manai ama natraga amana khurak hangdana mabu pelhanabu hotnarabasu wari watai saduna mabe mabu penabu honajarabasu magi chanajaba mabungo watpagi ahangbasidi mensinba ngamdre. Numidang oisilaklabada Salimagi awaba haibadu oirere. Khunujura amakhak pariklaga mamangi leikolda leiriba ising saibidugi manakta tonglare. Ngaihak pothabagum tumin leinakhi. Adudagidi amaga changsinaduna siloknakre. Salimagi samtharaba misnana mangam sandana mataudu yengluri. Ikhang khanghaudana leikolgi khoithumnaraba leinamna malangbagi sahumga iroinana khoirangbi haksangda yairare. Nungsi maisa kokpara haibabu pibamsina maisak henaba singdum yanglare. Mahak haujik leitadaba haibadu oire. Mihut thongdu thingjilamlaga phamlomda lengsinki aduga manai amakhak kaurai. Manai ama khutakta changlaktuna makok nole.
Salimana hairꯛꯏ Sebari ngasidi ai isai nongmai taningi isai aigi thamoigi awabase chusinaba ngamba isai Manaiduna khummi Begam adomna yabirabadi nauribi isai heibi leisabina nai amakhak lei mabu kawjarakke mahaktu binasu ningthina khongi aduga mahaki sai hekna atabubu hekta sumatpa sungami adudi mahakpu koruro thindana mabu sida poroklo ai hak ngasidi karimata khojangdre leitaba ngamdre Matamduda manaiduna anoba manai adubu pusilaktuna Salimagi mamangda leplare Salimana hangi Nahaki mingdi kari kawi Nangdi mapamsida inawnoba male Isai sakbiduna khummi Aibu mayamna jinat kawbi Aidi isai sakjaba mini Masina hingnabagi pambaiso ijabani Masigidamak mapam kayada koina chatsai Mapam masomda lakpada tan chanaduna konungi minai mission khara lawgadori haina tajai Adubu laibak pharabadi ibemagi seba phangbra yengelakjabani Manaidu asukki matik nolukna sukthana wa ngangkhre Masina Salimagi thamoida ithil amakhak pirammi Mahakna hairꯛꯏ Jinat nangi binadu paikhatlo aduga nungsiraba isai amata sa'u adubu awaba sai thabagi oheluko Jinatna binadu lawraga isai sakpa hore Mahaki isaidu asukki matik khoithum nakhre Isai sigi surna Salimagi thamoibu laina irak nahankre Isai gi mayektu asumna sakle Oh tamthiraba nungsiba nangna aibu mirai biramle inaktagi lapna chatkre ujaba phauba phangkhidre nangdi aibu kawrini ainadi nangbu haujiksu latli thamoi nungsida asa tawri nangbu nongma unakhini haina Salimadu isai gi surda lothakre Jinatpu thadokraga potharuna balengsinkhre Mathangi numitasu Salimana Jinatpu kahallure Numittumagi ayamba matamdu mahakka wari watai sanaraga lele Numidang yausillaklabada mamangi matawgum awaba isai saknaba hairammi Mamangi numitkum Jinat isai saklai Adubu ngasina hena sumatna sakpagum tawri Salimana Jinatki makhuttu mahaki khubam nungda pasillaga nungsina hairꯛꯏ Jinat nahaki kanagumba nungsinabaga laikibra Jinatna ingna yenglaga hairꯛꯏ Natti begam sakni banabu nungsiba khangluba yabra nungsi nungon haibasidi inak kairak khunbasingi lena phamni nungai phamni Salimana hairꯛꯏ Natti nangna haribado ai thajaba ngamde nahaki kanagumba nungsijaba ama soidana leramgani mahakna nangbu soidana minambiramgani adudagidi ningba kaiduna asigumba tengthanoibagi isaisi sakhiba orinida matamduda Jinatna khummi Nati begam adugumba mawong kana chade Salimana asengbadu aingonda lutkanu Jinat mahaki mamingdu hayo oithokadaba leirabadi aina nangbu mangonda luhongnaba hotnabada mateng pangani Jinatna khummi Nati begam aihak pikligaidagi isai pamjaraklabani aihak masidagi santi nungaiba phangjaribani masitana aigi nungainaba pambai oiribani isai sakpasi natana sangsar-sida aina pamlaba karisu leitre Asumna numit nini di hawkre humni suba numitta magi nungsiraba basa lenglakpa numitni Salima haraubagi ngamkhai leikhidre ayuk ngalingaidagi kadaida kari aduga phajadaba sinanaba hotnabada achinba oikhre nungthil yawraklabada khwaidagi hena phajai khanjaba fijetna leitenglaga anaubi kaina amagumna mabungo lakpa ngaijarammi marakta amukmuk hawgatuna mingselda matomta yengluni aduga setliba fizoldu semjin sajinjagani Amuk sangshinduna phamhamda phamlugani pung ama hawkre ani hawkre ahum hendorakle adubu mahakti lakpagi samin amatasu phangba ngamdri Salima leitada bahaibadu amuksu oire dalangi naksida amuk thokani koreileduna amuk yengani adubu karisu uba leitre sangshinduna magi mihut thongdu hangdoktuna tamna ukriba lambiduda midyengna khongul liruri magi thamoi thawai awabada iraknare Karigumba amata arepa leiba natte ka manungdu sagalakladuna magi duptadu langthoktuna thamkhre haujik mahak Jinatpu amuk ningsinglakle Jinatpu kauruna bahaikre ngaihak leragadi Jinatna magi sebagidamak leplare Salimana Jinat hairꯛꯏ Jinat basa halaktre karigi asuk thamosina leitadriba ai khangde kari tawgadabno haibasu ai khangde nangki isaidu amukta sakera maduna aibu khajaktang pothahanbagum tawi
ꯖꯤꯅꯠꯅ ꯁꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯑꯣꯠꯄꯤꯔꯕ ꯃꯥꯒꯤꯗꯤ ꯋꯥꯖꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯏꯁꯩꯗꯨ ꯑꯃꯨꯛ ꯁꯛꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯁꯥꯂꯤꯃꯥꯗꯨ ꯏꯁꯩꯒꯤ ꯏꯆꯦꯜꯗ ꯂꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯕꯥꯁꯥ ꯍꯜꯂꯛꯇ꯭ꯔꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯅ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯤꯅꯠꯄꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯖꯤꯅꯠ, ꯅꯨꯡꯁꯤꯔꯕꯤ ꯁꯦꯕꯥꯔꯤ, ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯊꯣꯛꯆꯕ ꯄꯥꯝꯂꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯄꯨꯝꯕꯁꯤ ꯃꯥꯡꯂꯁꯅꯨ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯨꯇꯪ ꯉꯥꯏꯕ ꯉꯝꯅꯕ, ꯖꯤꯅꯠ, ꯅꯨꯡꯁꯤꯔꯕꯤ ꯁꯦꯕꯥꯔꯤ, ꯑꯩꯉꯣꯟꯗ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯤꯌꯨ꯫ ꯆꯠꯂꯣ, ꯊꯨꯅ ꯂꯧꯔꯨꯔꯣ꯫ ꯁꯦꯕꯥꯔꯤ ꯖꯤꯅꯠ ꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯍꯦꯛꯇꯣꯛꯂꯝꯗꯦ꯫ ꯑꯇꯣꯞꯄ ꯀꯥꯗ ꯆꯠꯂꯒ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯈꯛ ꯂꯧꯔꯨꯏ, ꯑꯗꯨꯒ ꯁꯥꯂꯤꯃꯥꯒꯤ ꯃꯆꯤꯟꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯥꯂꯤꯃꯥ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈꯤꯔꯝꯃꯤ꯫ ꯅꯤꯁꯥꯅ ꯍꯥꯌꯠꯂꯕꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯅ ꯐꯝꯊꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯖꯤꯅꯠ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯔꯥꯅꯤ ꯁꯥꯂꯤꯃꯥꯒꯤ ꯃꯑꯣꯡ ꯇꯥꯅ ꯐꯖꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯌꯦꯡꯅꯤꯡꯂꯛꯈꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯂꯩꯇꯦꯡꯁꯤꯡ, ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯔꯕ ꯁꯝꯂꯥꯡ, ꯐꯖꯔꯕ ꯃꯤꯁꯅꯥ, ꯑꯃꯨꯕ ꯄꯤꯁꯨꯝꯒ ꯂꯣꯏꯅꯔꯤꯕ ꯊꯣꯠ ꯅꯧꯔꯕ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯥꯕꯨ ꯑꯅꯧꯕ ꯏꯅꯣꯠ ꯑꯃꯈꯛ ꯀꯥꯍꯜꯂꯔꯦ꯫ ꯖꯤꯅꯠꯅ ꯀꯣꯏꯅ ꯂꯩꯔꯒ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯁꯥꯂꯤꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯅꯣꯟꯊꯔꯗꯨꯅ ꯃꯥꯒꯤ ꯆꯤꯟꯕꯥꯜꯅ ꯁꯥꯂꯤꯃꯥꯒꯤ ꯆꯤꯟꯕꯥꯜꯗ ꯊꯝꯂꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯂꯨꯔꯦ꯫ ꯑꯗꯨꯒ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯕꯥꯗꯁꯥ ꯑꯛꯕꯔꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯉꯛꯅꯔꯝꯃꯤ꯫ ꯖꯤꯅꯠ ꯃꯤꯄꯥꯏꯕ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯕꯥꯗꯁꯥ ꯑꯛꯕꯔꯕꯨ ꯌꯦꯡꯂꯨꯕ ꯐꯥꯎꯕ ꯉꯝꯖꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯥꯝꯂꯦ꯫ ꯃꯇꯝꯗꯨꯗ ꯑꯛꯕꯔꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯖꯤꯅꯠꯅ ꯍꯥꯏꯖꯔꯛꯏ, ꯑꯩ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯩ ꯈꯪꯂꯦ-ꯇꯣꯛꯂꯣ ꯅꯥꯔꯛꯀꯤ ꯍꯨꯏ, ꯀꯔꯤ ꯅꯊꯧꯅꯥ ꯂꯩꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕ? ꯑꯗꯨꯒ ꯁꯥꯂꯤꯃꯥ, ꯅꯪꯗꯤ ꯀꯌꯥꯗ ꯂꯧꯔꯝ ꯆꯥꯎꯈ꯭ꯔꯕ ꯇꯨꯀꯠꯆꯔꯕ ꯂꯤꯆꯠ ꯆꯠꯂꯤꯕ? ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯄꯨꯕꯨ ꯑꯁꯨꯛ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯄꯪꯕ ꯁꯤꯕ? ꯖꯤꯅꯠ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕ ꯄꯥꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯪꯂꯤꯕ ꯀꯥꯡꯕꯨꯗ ꯀꯧꯁꯤꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯣꯅꯨꯡꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯂꯩꯕ ꯑꯇꯣꯞꯄ ꯃꯝꯂꯕ ꯀꯥꯈꯨ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯕꯥꯗꯁꯥꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯤꯁꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯤ ꯁꯥꯂꯤꯃꯥꯕꯨꯁꯨ ꯕꯣꯟꯗꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯌꯨꯒꯤ ꯅꯤꯁꯥꯅ ꯃꯌꯥꯏ ꯆꯝꯊꯔꯛꯂꯕꯗ ꯁꯥꯂꯤꯃꯥꯁꯨ ꯈꯣꯏꯔꯥꯡꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯅꯥꯏ ꯑꯃꯠꯇꯁꯨ ꯃꯅꯥꯛꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯒ ꯀꯥꯗꯨꯁꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯈꯨꯗꯤꯡꯁꯨ ꯂꯣꯜꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯒꯤ ꯑꯍꯣꯕꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯗꯨꯅ ꯊꯣꯡꯗ ꯀꯥꯛ ꯀꯥꯛ ꯊꯤꯜꯂꯨꯔꯦ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯊꯣꯡꯁꯪꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯂꯤꯃꯥꯅ ꯍꯪꯉꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯄꯨꯝꯕꯁꯤꯕꯣ? ꯅꯪꯅ ꯃꯁꯤꯗ ꯑꯁꯨꯝꯅ ꯂꯦꯞꯂꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯊꯣꯡꯁꯪꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩ ꯃꯐꯝꯁꯤꯗ ꯕꯥꯗꯁꯥꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯁꯥꯂꯤꯃꯥ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯍꯪꯂꯛꯏ, ꯕꯥꯗꯁꯥ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯊꯦꯡꯕꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯣꯏ, ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯈꯣꯡꯗꯣꯛꯈ꯭ꯔꯕꯒꯦ? ꯃꯅꯥꯏꯗꯨꯅ ꯃꯣꯇꯤ ꯃꯍꯜꯗ꯫ ꯁꯥꯂꯤꯃꯥ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯂꯦ꯫ ꯑꯩꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯅꯤꯁꯥꯗ ꯇꯥꯎꯔꯒ ꯂꯩꯔꯨꯔꯦꯗꯅ꯫ ꯕꯥꯗꯁꯥꯗꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯂꯝꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯃꯣꯇꯤ ꯃꯍꯜꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯌꯦꯛꯅꯕ ꯔꯨꯀꯌꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯕꯥꯗꯁꯥ ꯑꯛꯕꯔꯅ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯄꯣꯛꯄ ꯑꯇꯣꯞꯄ ꯔꯨꯀꯌꯥ ꯀꯧꯕꯤ ꯑꯃꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯇꯤ ꯃꯍꯜꯗ ꯂꯩꯕꯅꯤ꯫ ꯁꯥꯂꯤꯃꯥꯅ ꯍꯧꯖꯤꯛ ꯃꯣꯇꯤ ꯃꯍꯜꯗ ꯇꯁꯦꯡꯅ ꯁꯤꯔꯥꯞ ꯇꯧꯔꯛꯏ꯫ ꯔꯥꯅꯤ ꯑꯃꯠꯇꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯪꯗꯦ꯫ ꯃꯈꯣꯏꯁꯤꯕꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯄꯣꯊꯥꯅꯐꯝ ꯄꯥꯝꯕꯩ ꯑꯣꯏꯅꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯐꯖꯕ ꯔꯥꯅꯤꯁꯤꯡꯒꯤ ꯁꯛꯇꯝꯁꯤꯡꯕꯨ ꯃꯟꯇꯤꯛꯅꯕꯅꯤ꯫ ꯁꯥꯂꯤꯃꯥꯅ ꯈꯜꯂꯛꯏ, ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯕꯥꯗꯁꯥꯅ ꯍꯜꯂꯛꯄꯗ ꯃꯥꯕꯨ ꯑꯣꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯗꯦ, ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯔꯥ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯗꯟꯗꯤꯁꯤꯕꯨ ꯄꯤꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ? ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯁꯥꯂꯤꯃꯥ ꯋꯥꯅ ꯈꯥꯡꯗꯨꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯤꯊꯤ ꯑꯃꯈꯛ ꯏꯗꯨꯅ ꯊꯣꯡꯁꯪꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯕꯥꯗꯁꯥ ꯌꯧꯍꯟꯈ꯭ꯔꯦ꯫ ꯕꯥꯗꯁꯥꯅ ꯆꯤꯊꯤꯗꯨ ꯍꯥꯏꯐꯦꯠ ꯄꯥꯔꯒ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯆꯥꯎꯕ ꯄꯥꯞꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯆꯝꯖꯔꯕꯤ ꯑꯃꯨꯛꯁꯨ ꯁꯥꯕ ꯁꯥꯏ꯫ ꯃꯥꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ
tumlaba adugira hangjabasu sari chalo aduga sijakro hairuso santri do halaktuna pawdo amuk salimada tamlare salimana khanba yaba makai khala e adubu mahakna kari lankrabano haibasimadi lepthokpa ngamjaramde adudagi mana aroibo oina sithi amaga amuk ire sithigi maroldi asini ibungo aigi punsigi isor aroibo wahi pareng khara sidang haiba yahanbiyo aigi sanaraba ibungo nahakna takpikibagum aihak siba haibado maduda leple adubu masigi mangjongnana karigumba amatangdi nijaningi aina langjakhiba iraldu tang khanglabadi santi leina sijaba ngamgadabani adudangdi khanganbiyu nahaki tolabi salima basana sithigi waroldu pare adudagidi jinat haiba nupi saduna leramba nupa bondidu thamliba ka adomda laklaga nupadu kauthoklure nupadugi phibamdu yamna maong saramdre adubu maithongdadi momonnabagi mamidi tare basa akbarna nupaduda hangi sidringi mamangsidna nahak kari hainingi nupaduna khumla e ai angang oringaidagi salimabu pamjarakpani adubu madi khara chauklaba kandasu padarna amuk kuptuna leikre adudagidi basada amuk lohongkre mahakna aibudi kauramlani adubu ai mabudi kaupa maraite mahak mafamsida lakani haiba taraduna aisu mafamsida laklaga mabu uningbana ngauraduna minai oina isamakpu saklon lawjaramani adomna lenglakkadoba ahingduda mahakna isisina lakhatuna tumninge matamaduda aina mabu anakpadagi urubaduda thamoida horakpa khangamdraba mabu nungsirubagi ihoudu phathaba ngamdabadagi magi machinta chumnata chuplubani asitani aina hainingliba adudagidi basana amuk hairei adudi nahaksi magi minai amagi saklon lawriba nupani haibasi mahakna khangide natte mahak masigi maramdadi karisu khanglamloi adudagidi basa akbar x mahal tana khonglei thuna laklammi mafamdu yorakpa matamdadi salimadi hanana hu thakchilubana maram oiraga hugi maisana hayatladuna aroiba ningsasor ngaiduna liramki basa lakpa ubada maithongdu haiphet haraubagi mami taraklammi haugatnaba hotnaraduna mahakna hairei aigi ibungo aigi iral karino haibasita nanainubida khanganbiyo aihak anutap leitana sijakhiba yananaba basana khumi salima nahak hojik isorgi khuyatamna chatlabani aduna asumba hayo nahakpu seba toramba jinat haibadu nupani haiba nahak khangkidabra salima na ngakna yamna wana hairei mahaktubu nupani haiba mahaktuna nupa oiramlabadi ibungona nanaida piba cheraksi ai harauna lojarabani hojik ai hainingba lejadre ai bungakpinaba chumnatani jari asi hairamlaga salimadu aroiba yahib tankre basa akbar wabana phungbangnarai isorda mahakna salimada langjakhiba asoibadugidamak ngakpinaba haijarammi sauraba lebakki mapu amana magi hek loinabi ranida achumba wayal piba ngamkhidraba